Constitution Day ga mari leinana Chief Minister Nongthomam Birena Manipuri Lol Maitei Mayekta Constitution of India gi Declared Edition release aukrai. Miyamna matoina punna lepminaduna lamdam masida leiriba tangdu leitadaba si kokhanduna mahausagom ingchikpa purakna bahona minasi haina Chief Minister Nongthomam Birena phongdokrai. Committee on Travel Unity na Imphal Jiribam Lambi amade Imphal Dimapur Lambi da thasi ki tara manga dagi chatharakiba matam kaktaba economic blockade ngarang handokrai. Amasung Nauria Pakhang Lakpa Kendra ki MLA Sagol Sem KB ki mathakta Soibam Subhasandra na tharakiba election petition gi aroiba hearing lakliba December manga da chathanaba High Court na matam lepkhre.